Ifam Topo Tolomatic Chana PU Haiduna India Pumada Chathariba Bank Strike Sorokamoina Manipur the Su Banki Tongan Tongan Basin from the Tabak Toriba employees sing the Kongjang Junction Crane. Nupi sing the Chathaba crime thing the Nupi Kakta Makogi Hak Kanganbagi Mauta Nupa sing the Su Kanganbagi Matam Poire Haina Social Welfare Minister named Jakip Genna Fongdokre. Manipur Pradesh Congress Committee is sending a framework agreement on the Citizenship Amendment Bill 2016 ki mayok the walk at me from Bangtokre. Tungan ba warip taruksul lawkre. Amasong Manipur ki sasinaba khud thoknabada laikhidraba miyoi singya chumba YL chathabada CBI na thabak phajana tawbidre haina conflict widow forum na pendaba phongdorok. Member Krimzari, the Young Impact News ni Prime Time Manipuri News Bulletin Day Kaidam Jantas in Hauja Pungjasi Fob Gimorba Pau Singh, Mayam the Fizari. India Pumbudanga Sidaki Hauduna Chathariba Bank Strike Kongzangi Sorgomoina Manipur Su United Forum of Bank Unions Manipur State Committee in a Sinduna Tongan Tongan Bank is in from the Tabak Toriba employees sing na Kongjang Junction Cray. Kongjang the bank employees sing na MJ venue dagi Kuyathum Faurga, Tangwiban Gima Pantoibi Sanglen Fawa Rally Chatki Tung the employees sing Yoiba Choba Mifamama Sanglen to the Pangtoki. Kasi Changsin ki Kongjang to the Sarukyakiba United Forums of Bank Unions Manipur State Committee ki convener Soibam Indra Kumar Impact News the Fongdorpada India government na bank ta Tabak Tauriba employees sing gi hotna jamanamadi employees sing na Tengnariba Kudongchaba Kaya Masak Kangbi Dabadagi India Pumbada Ngasidagi Hauraga Bank ta Tabak Tauriba employees sing na strike Chatrakpani. Pung Nifugani Panchup na Hayang forward Chathagadar by strike as in a Taliba Pandamdi, employees singi Chap Chaba Kutsuman, Fanghanabagi Waroisin Atuba Matamda, Puraknaba Honaba, strike Sigi Makataba Kongjang Hayang Ayupung Mapan Makaidagi, Nuktilpung Ohumakai Fauba Wakan Mifam Chathagani Heidi. Bank Sinjin on total profit say 1,59,000 crore ni. Aduga Haiba Singmangam Drava loan Sinsiki Tamata Sindokiba Paisasina, Provision Tamkiba Paisasina, 1,70,000 crore ni. Senzao Paiva Mayam Sinsiki Singmangam Drava loan Senado, profit Punamakino Sindokiba the Sena Tograga, a bank employee sing the to Nagitolo Hingat Nava, Paisala Tre, Haibasina, Gomenki Fidebni, Aduna, Megitang Manga the Pangtokiba, by Patato Aduda, Makuin Harishidagi and Ako over to Bangamaroi, Makata the Wallis Hadabaka or the Paradurgadi, Nuga Kunis of Makata the Sarabaka or to the instruction of Horga. Makati, Moina indifferent attitude, some Utpatarabati, 5-day strike, 1-month strike, and indifferent strike. DM College of Arts, Science and the Commerce, Kiapunba Forum Moiriba, Joint Student Forum JSF, DM College Nangasi, Paugimi from Ama Pangtok to DM University, the PZ class, Hangnaba Wakat. Tadabagi Mayokta Kongjang Changsin Bahorgani Haina Forum Sige Convener Rambam Vikasna Fongdokre. Handakta Nauna upgrade Taurakliba DM University Sigahan ba Station Dagi Hauna PG subject Hang Hengat Biu Haina Mari Lainaba Department Abadi Manipur Government Haiza Kiba Adu Ngasi Fauba positive Oiber response Samata Pirak Tabagi Mayokta June Amadagi BA BSc Amadi BCom gi Anova Session gi form Tagadriba si Thingzile Haina Lautokre Amadi Hariba University SC Sengwat Sagatpagi Tabak Chathariba Mioi Amadi official Singna College Sing Asigi campus ta Changbadasu Athingba Thamle Hairi DM College campus ta Pangtokiba Paugi Mifamaduda Wakadasi Makatana Mari Lainaba Singnat Tabi Dabat Tarabadi Akanba Kongjang Kaya Changsinaba Sem Sare Hairi. Nupi Singh the Chathaba Miot Minay Singh asi Thingnaba Nupi Singh Kaktada Makoigi Hak Kanganbagi Mahutta Nupa Singh Dasu Kanganduna Logi Matung ina Nupi Singhi Hak Kadai Fauba Laibage Kanganba Matam Yaure. Nupi Singh na Mamutana Hak Singh asi Kangdabana Miot Minay gi Chaitheng Nongo Nomagi Hengalakpani Haina Social Welfare Minister Nem Chakip Kiana Fongdokre. Wapam si Manipur State Commission for Women MSCW na Sinduna Numininichum na Chathagadaba Legal Awareness Program Hogdokpagi Tauramda Fongdokipani Kangpokpi District Labor DC Loisangi Conference Holda Pangtokiba Tauramadada Minister na Makatana Hai Miot Minay Hengalakpa Sidagi Tingnaba Hotnabada MSCW District Legal Service Authority Free Legal Aid Amadi Women Helpline 181 gi Chaw na Matautari
Indian Constitution ki matung ina nupi singi damakta semliba law sing maruina Indian Penal Code 1860, Dowry Prohibition Act 1961, Prevention of Domestic Violence to Women's Act 2006, Sexual Harassment of Women at Workplace Act 2013 amade Medical Terminations of Pregnancy Act 1971 asi macha khaina nupi singda khanganba tangai fade. Nupa singna chatharakpa miyot minai singi mayokta logi matengna chapchana Tengnaba nupi singda thongna laigadabani. Nupi singda piriba hak sing asigi mathakta MSCW na SCMD ST Prevention of Atrocities Amendment Act 2005 ki matang dasu chingi miyam da kangan binaba appeal tauki. About the procedure of approaching and utilizing various channels available for the redresser of their grievances, that is the police, the executive and the judiciary. The role of court in achieving gender equality, most importantly the concept of public interest litigation, is becoming a very important element in today's life. The role of Manipur State Commission for Women, District Legal Service Authority, Free Legal and Women Helpline 181 is now a very important functionary in today's day-to-day life of our women. Nakalamurom the National Commission for Women MSCW gi chairperson Dr. K. Sobitana chingi district singi oidangasi kangpukpida ahan boina hangdokliba thoramasi mathang manau naina topat chingi district sing dasu chathanaba sem saduna leire. Minister na thamliba SCMD ST Amendment Act 2005 ki matang dasu chingi district singi miyam da khanganaba commission esina honaragani. Awareness program asi chathaduna nupi singbu anobu wakolo namade thongna lakhanbada miyam na mateng pangpiu haiki. Mahila Sakti Haidana Tuan scheme Kayama Piri, Akoi International Women's Day, and Natana, Akoi, Nupiri, Empowerment, I Happy Kibutini, Tonga Tuan, Hiram Kayada, Manipur Women Commissioner, Social Welfare Department, Kimakusam Zara, Atopa, Line Department, Kayama Kusam, Haraga, Quina, Nupisi, Awab Kayad, Kanabe, the Manta, Mang Sausana, Awab Talatana, Tokaba Latana, Bonazari, Hokiba, Kradak Panjarabada, Aikana. Gender streaming haiba hiramasida state ki thakta nomagyoiba multi stakeholders singyoiba workshop kam training program amangasi Hotel Classic Grand da pangthokre workshop asi Integrated Rural Management Association IRM na sinduna pangthokibane IRM na sinduna pangthokiba workshop asi maruina hokiba chahi English singani ga subna taraga taret the Manipur the Paksan ichaw thokiba du the Oxfam Indiana lamdamasigi NGO singa kusamnaduna humanitarian assistance to flood affected communities in Northeast flood response habi program asigi makada ichaw na sohalaba Thawbal Bisnupur amadi Ifal East District ki mafam singda chatuna tengbang piki adubo Oxfam Indiana ichaw gi matamda tengbang piba matamda nupi nupa khaidana chap manaba mityeng yengduna miyam gi khudong chadaba sing Kokhanaba kadai fawba hotna khibage haibadu khangdok thaba Oxfam Indiana IRM ga khusamnaduna study ama pangthoki loina hairiba survey du da yumpam oidana nupi nupa gi marakta khetnaba kadai fawba leibage makhoi sing adu karamna kokhangadage haiba hiramasida yumfam oidana ngasigi workshop kam training program adu pangthokpani Tarmadu Gamari Lainan IRM gi Mahut Sinduna Anjulika Samomna report adugi matung in ichawgi tengbang piba matamda nupi nupagi khetnaba kaya thengnakibagi matang da palladuna mahakna hai Was committee gi matang da nupi ayamba khanglamde nupi singi irujafam amanga soi tawfam leiram khide ichaw matamda sanitary pad sing fangdabagi khudong chadaba amadi nupi angang singi mathakta crime chatharakpada Thawdok adugi matang da report pinaba mechanism amata leiram khidaba yauna tongan ba khudong chadaba kaya ki matang da paudam ki especially flood matam da tinga sagi relief materials yel about the phangba da krawabam phang khadi thene Ngasigi workshop kam training program adugi moderator na Impact News ki chief editor Yumnam Rupachandra na oiki loina na tongan ba resource person kaya na gender equality gi matang da akupa waral kaya thamnaki Makoigi sing adugi manungda Professor Dr. Chinglen Maisnamna Government Policy for Gender Equalities and Implementations of 2030 Agenda for Sustainable Development gi matangda mahaki warol piki mahanghai English nganiga kuntra agenda 2030 Agenda for Sustainable Development da yauriba tongan ba goal singi manungda mga suba goal oiriba gender equality and women empowerment asi yaudrabadi goal amata mai pakpa ngamloi haina phongtoki Supreme Court ki matung inna India the MP amadi MLA yauna punna lawmaker lishingmani
ga chanipan ga marfu tara ga taruk leibada MLA amadi MP lishing amaga chatret ka humpu ga manga the criminal case labor mioi ni haiba si khangbangam le mahang na makata na hai mamangi palamba Manipur lainga ki CAG report yenglobada social welfare da thakiba senfam singi cha da yankai khaktamak sezinarang ki rape case ka mari lainana nupi sing da pigadaba sen gi tengbang sing ningthina sezinadabagi mami su chawng na taram ki hai ba wafam su mahang na makata na phongdoki akhoi chanjali banga sigi development ki masigi khongjel se growth ki khongjel se masi one of the fastest in the world but awang ma growth lerga su maduna akhoi nupi singi mathak chathari ba crime adu nupi singi dai masi inequality inequality gender gap poverty so mayam singi kon mungam de Manipur yauna India yauna physical pumbagi 2030 bawda tawgana ba thapki pandama ma lepthokre masi ko khani ki koi the sustainable development goals 17 development goals layeba masi manda goal number 5 is about gender equality and women empowerment. Goal number 5 wariba gender equality sa masimu phamung draba adu redi atai goal amata phamung moy sa si koi gender activism gi moyi Organization for Indians Women's Against Crime Kanchipurna Sagolban Thangapa Tagi Masagi Chahi Humputra Gani Thoi Suraba Kaitelakpam Buddha Kauba Mioi Amangasi Kangla Dagi Thama Chupna Awang Nongpok India gi Mafam Sinbathungna Chatkadaba Cycle Rally Malam Thakre Stop Rape Punish Death Penalty to the Rapies Haiba Paugzel asi Puduna Mahaki Kongchat asi Pangthokpani Pikliba Nupi Macha Sing da Nongma Kang dana Thokliba Rape ki Thokdok Sing asida Pendabadagi Kongthang asi Laurakpani Hairi Nupi Singbu Sentok Lambi Leihanduna Masak Tokpa Lamdamama Ohennabagi Wakalon ga Loinana Self-Help Group Amadi Village Level Forum Kaya Sem Kraba Manipur State Livelihood Mission Tongzu Patu Gram Panchayat ki Chahi Aba Farakpagi Thoram Ngasi Masingyam Laba Nupi Singna Sorkyaduna Pangthokre Tongzu Patu Gram Panchayat na Singduna Thoram Adu Tongzu Faiza Leitong Community Hall da Pangthokibani Thoramadda Kairao Bitra City Block ki BDO Amadi Ketrgao City Block ki BDO na Chingba Lainga ki official Singna Sarkyaduna Self-Help Group Sing the Community Investment Fund gi Makadab Fangadaba Loan gi Senfam Sing Yantoki Biren misleading public Haibai heading gi Makada Infal Free Press ki Paumi Paujel Chawna Haukiba Me Kungamapanda Fonkiba Pawamaga Mari Lainana Media gi Maning Makha Tambabu Singna Raduna BJP Manipur Unit ki Luchingba Ama Oiba Saubam Nongpok Nganbana Facebook ki Kuthangda Pongdok kiba Wafambu All Manipur Working Journalists Union Amjugi Cherolamana Akan Bamong da Yaning da Fongdorkli Amdi Unionist gi member amasu Oiba Paujel Chawbu gi Mingchat Tihan Bayaba Mong da Mahangna Fongdok kiba Wafam Singi Damakta Saubam Nongpok Nganba Masana Public Apology ama Taugadabani Nataba Tarabadi Legal Oiba Action Lokatnabaki Damakta Amjuna Sem Saduna Lady Heidi Mathok Tarabadi Unionist Press Council of India Indian Journalists Union Amadi All Manipur Bar Association da Mari Lainaba Action Lokatnaba Che Iragani Hainasu Pongtorkli Manipur Pradesh Congress Committee MPCC na Sinduna India Government amadi NACNT IM anigi marakta khutiyek pina kiba Framework Agreement amadi Citizenship Amendment Bill 2016 gi matangda miyagi mifam ama pangthokre mifam aduna tongan ba resolution taruksu lauki resolution sing adudi kumjali singani ga taraga tarit ki November kunga mathoi da India gi President the Framework Agreement ki warol miyam da khanghalu haiba memorandum adu reaffirm tawkiba loinana makhata na state asigi apunbagi saktam administrative, financial, amadi political integrity ngak senduna thamnaba demand tauki. Mifamaduna RN Ravi na framework agreement ga mari lainana Indian Express da thamki bu wafam condemn tauki ba loinana political parties sing na Manipur interest ngak na thamnaba central government ta taksin ba haina yanaki. Ngasigi mifamaduna makatana Citizenship Amendment Bill ga mari lainana Joint Parliamentary Committee JPC Prime Minister amadi Home Minister da memorandum ama pishinduna bill asi handokna ba taksin ba loinana Manipur Pradesh Congress Committee na bill asi India government da handu haina demand tawi haiba warep su lauki Ngasigi mifamadu Congress Legislative Party ki luching ba okram ibobina hai center amadi state ta BJP ki Laingak Labor Matamda State Asida Apun Bagi Saktam Tugainaba Loinana Ching Amadi Tamda Ladiba Furup Singi Marakta Nungsinada Naba Tabak Tawi India Government Amadi NNCNT IMN Marak
ta lona oirabasu framework agreement sign tawda Congress party na karisu pamdaba leite in ancient IM gi tungkoiba waroshin purakpada taram oi adubu furup ama natraga community ama khakta da base tawraga territorial autonomous pibagi wafam Congress na yabangam loi hairi Citizenship Bill Amendment Act 2016 है मसी amend तौदा मणिपुर दा करीन दा अकाई भी ले रोइना हाई की हाई मधु ऑनरेबल सीएम ना खंबी धना अकाई बा लेत्रबा फ्रेमवर्क एग्रीमेंट है मणिपुर की इंटीग्रिटी से काई रोई हाईबा सरकार मचू मानना पाइमिन बरिना सिरजु बीजेपी आदसु बीजेपी खंगदन लेबिरमगदी यामना अखोई पुनमकी लाइबक फबा ओइगनी अदु नत्तदना सिरानबा अमरोम चक्कीदना हौजिक हौजिक नत्रगसु कोना पिक्खरबा मणिपुर से मसी मसुं कया थोना कायबा याबगी फिभमदा लाख तारगदी मणिपुर की प्रजा सिंह कोना होरकदोबा जेनरेशन कया दवा अखोई पुनमक्सिंग से नाकपिरोय Ngasigi thoramadu sarung yakiba hanagi deputy chief minister Gai Khangamna haikibada hauzik leiriba laingaga si wahang tauba yadaba maru oiba issue da wahang tauba miyam gi machin fibunna number dictatorship government ni haina maral siki Gai Khangamna hai chahi kaya gi mamang tagi hauna Congress party na framework agreement asigi warol miyam da khangalu haiduna demand tauduna lakibani citizenship amendment bill asigi matang da paluduna Gai Khangamna haikibada bill asi angakpa makhal gi magic ni Bilasi na maramoiraga apipa furup singbu achauba furup na yosinna ba thaurangli bilasi akibagi masak oi state asi mangnaba machak oigani haina Gai Khangamna phongdokki masi thokani section thausi haibani hojik se Congress party na sarkar parama akoi party si ting thokna tawayara haibiya sarkar se india sangani ba sarkar asigi chanron ni masi system masi parliamentary democracy ni sarkar सब क्रीशन मरू नहीं हम मशीन मरू नहीं आई हम तादर लोरे सरकार से तादर लोरे बतागुम वो मफाव हायो याद नहीं बसे मखन मखोय रो बसु अखन मने प्रजा पनम होमिन रकाना अखन मांग तारिबा असिंग इशू से अखन रिजॉल्व तो मनवा अखन होनसी Shiv Sena Manipur State Unit na Manipur gi saktam da singnarakpa khudingmak Manipur miyam ga punna thengnagani haina hanadagi lauthoki ba firep ngasi su hongdri haina Shiv Sena Manipur State Unit ki maikai dagi thamlakli loina party asigi maikai dagi chapchaba firep hanadagi leiba maram na Naga Peace Accord ki matang da amuko UCM amasung CCSK na ngarang kaukiba political convention da Shiv Sena na sarok yaki da bani haina party asigi President M Tombina thamlakli Hiramasiga mari leina na ngasi bauprada leiba Shiv Sena Manipur State ki office da paumi singa unaba mada M Tombina phongdorappada Shiv Sena Manipur State Unit ki apambadi political party singi oiba apunba mifam ama Manipur laingak na atuba matamda sinbiduna amatta oiba firep ama lauminnaba pami haina phongdoroki nakalamromda state ki employees singnas 7 pay commission gi matang da chathariba sis work strike asina state asigi sel tungi fibam da yam chauna akaiba pire maramaduna state government ki chapchaba firep ama employees sigi yengduna miyam da khanganba matam oire haina su sepsena gi maikai dagi thamlakli लाइवक थिबमना ngrangi CSO singna kauba aduma mifam aduda party sigi mihut attend tawudabodु madu tasengna akoi hana khoi gi Shiv Sena gi phire Manipur miyam da lauthokhibena maram orakanda maduda mu platform kadrasu yaragadra haina khandra ngarang khoi madu participate tawhidabani miyam na tawribadu yawningdaba aduga thawai usitaba aduma kasu leite election mamangda tongan wasak kya sakhibasing sigi manungda Manipur gi integrity kahelo have sisu amani honorable prime minister na sengdoktrabasu state sina center da leba government ni muhut silaga sengdok pigadabra atu matamda prajada magi phongdokri wafam singse machi tasengna sengdok bihum thoi Indigenous Manipuri Singi damakta leptuna makoigi protections amadi safety gi damak chongthorakiba People's Resurrections and Justice Alliance Prajagi convener Irendro Laichom Bambu BJP government na fazin kibabu Prajana thokpa cherolamada yaning da bafongtorokli loina Indigenous Manipuri Singi amadi Irendro gi damakta justice puraknaba party sina hanbalaitana miyam ga loina hona khigani haina su cherol sina makhatari Mayai kaba chinchak thingnaba drive chatluba club ki thawmi manga laikai miyam changduna furakpadagi sokle hairi
Hariba Togdok asi Thasigi Hokiba Kunga Tarit ki Numidang Pungmanga Rom Tabada, Tawal District ki Manung Chanba Samram Kulda Tokibane, Numidasida Drive Yauruba Lamding Educated Welfare Association ki President Sorokhaibam Ojet Nangasi Manipur Press Club Ta Pongmi Singa Unabama the High Lamding Educated Welfare Association Samsung United Progressive Club Wangzingi Taumi Singna Club Aniasina Koliba Mafamda Mayai Kaba Chinchak Yonba Madi Seasonaba Thingnaba Pandam the Drive Chataki Drive Manungda Mui Ama Chingningai Oiba Mong the Lakpadagi Lep Naba Haibada Chen Kibadagi Club ki Taumi Singna Tanaduna Samaram Club Tagi Parabatungda Club Ta Punaba Wari Sanaba Honaki Adubu Fariba Mui Aduna Mi Hatle Haidun Laubadaki Samaram Kungi Kunja Sing Torokana Wafam Amata Haiba Togdana Taumi Sing the Nung Wako Kamadi Mi Siba Yaba Kutlai Paiduna Furakibani Club ki Taumi Singi Singni Haibasu Tabidana Purakpadagi Taumi Manga Adu Soki Asigumba Tawong Asi Matung the Tawigano Mayai Kaba Chinchak na Manghalaba Kunai Asi Kanaba Drive Chatakibani Haidi. Equigi Tomising Silla Leina Kalab Bataragadi, Koimokoibu Pula Pazalaga Police Sinaba, Natrana Kupan Kunamna, Tabiramu Adubu, Koki Saruk Ayambada, Ahumari Tona, Nungumasi Kumbasai Guna Purpagi, Sumbato City. Club ki thongmi singbu live ATM tawbi mawong si tawbi ganu club na nisha thingi basi tolo phangba natte border da leibani na ekhoi si nisha na ha gi punsi sing si loina manghan ga tore haibase khanjabadagi aigi maron da thingba ngamaudraga ju icha gi maron sibodadi ekhoi tamna ton honaraga thingagadi drug free oiba society ama oiriboba ekhoina phaneamna tawduna ju society ji chakhot pangamoi Tobacco and Heart Diseases Haiba Timda World No Tobacco Day gi Thoram Hayeng Mi Kutra Mathoida Manipur gi Mafam Kayada Manipur Student Federation MSF na Sinduna Pangthok lagani haina Mahiroi Lobasigi Cherol amana khangalakli amadi Masamo Faba Kunai Amagidamak Masamo Faba Naharol Sembada Punamaki Thogdang Yaminarasi haina su thamlakli Education, Labor and Employment ki Minister Thokchom Radisham nangasi Hairo Assembly Constituency ki tungan ba mafam singda paikhatliba chakot thorangi thabak kaya haktengna na chatuna yengsin kre Hairo Part 2 Water Supply kumja English sing na taraga mangagi ising ichawda tekraba Hairo Part 2 litan makongda leiba RCC thongi hojek semgat chagatliba sing Hairo Part 3 Kabo Laikai da leiba SPO Barak Mapada ising ichawda ningkhai khibadagi hojek semjaliba lambi ki saruk sing lupa crore mapan changna sagadoriba Hairok Higher Secondary School amasung Hairok Part 1 Haitupokpi da sagatliba Primary School gi fibam yangsin ki Minister na Hairok Assembly Constituency da nong yuba yum laiheloi haina wasakiba adugi matung ina Minister na lupa lakh amaga makai gi sentang pithaduna hojek sagatliba beneficiary singi yum sing su yangsin ki Imphal East Police na matam gi Chaksel Thaurang Laukatpa oina andro parking da thibahum gi thabak chathakre thibahum gi thabak ado Sido Imphal East ki DSP Robinson Khamnamam sung Inspector B Luntang vai faina luchingba kangbu mana chathakibane kangbu du da mafam adu da mioi cham ga kullo masak maming khangdoknaba saktak chena chingba yengki mafam adu da gi mi amata faba punbadi tawkide Matang swice the break amalogzake break imatungda Rima Food Industry gi nauna putokpa chak haudagi sungba chamana makalama ngasi launch tawkibagi pau amadi Manipuram sang malangi tongan ba ipau sing pudun lakchake Impact News meeting tadun lebiu break imatungda mayam bo mukana taram nokchari Chakhaudagi sungba chamana makalama ngasi Chief Minister Nong Thomam Biren gi loina bi Nong Thomam ongbi hiainu na launch tawkre Manipur da nauna machin tung khalakliba Rima Food Industry na sinduna launch tawbugi thormadu lairik yambam laikai gi United Youth Club ki sanglenda pangthokibane thormaduga mari leina Rima Food Industry linkhatuna lamdamasigi mioi kaya thabak piriba naha oiribi entrepreneur Livestream Rima na paumi singda fongdorokpada Rima Food Industry na hojek fawda hai makhal kaya gi achar na chingba tungan ba potlam kaya puthokpada natana ahanba oina chakhaudagi chamana sungbagi thabak asi paikhalakpani chakhaw haibasi yamna tangba demand yamna leiba chak makhal ama oibana thongduna khak chabagi mahutta chakhaw gi flavor asi chamana oina semduna seasonaba yagani khanbadagi hariba pothok asi puthokpani haina Rima na fungdorki
Government gi PMCP loan do singsan kitang phangjabadagi ai nang tawjaba ngamjaba mayam ado kitang pawba anna si tawjabani sahau da focus tawraga sahau ba singje sizina bang khangde mapalang gi mina sizina baje yam belu leina sizina akoi Manipur da na sengna da market te lupa nimfu humfu da piraga loisali mapalam da disani sahum da piba pone sida kari na focus tawraga sida aina kari daw bagi seng ona sabadi yaraga samana ona sembadi yaroidage haidana samana ona semjaraga tawjabani sa target pudi sauri Manipur Indian Army and the State Force na sasinaba nongmai kapnabagi thogdokta hatkraba miyoi singgi achumba wild chathabada CBI na ningthi na thabak tawdre haina mapuroiba kaina krabi lukrabi singna pendaba phongdorkli Manipur Press Club ta paumi singa unabada mapuroiba kaina krabi singna semba conflict widow forum gi convener Kongkham Gangarani na hai Maral pisinduna sasinaba nongmai kapnabagi thogdokta mihathi na hatpi kraba singgi achumba wild fangnaba haukiba kumja English singani taraga nithoidagi taknaduna lakpani adubu ngasi fawba achumba wayal amata fangdri CBI na sasinaba nongmai kapnabagi thogdokta laikhidraba miyoi lising amaga chamanga ga kungani pan gi manungda miyoi humfuga mari gi case paikhatle hairabasu supnatagi case taraga humdoi dagi henna paikhatana lairi Hoji fawgi manungda case manga khak lokhatle amadi atai case singna lokhatana lairi achumba pangthok puthokadoriba CBI na matam chana thabak tawdabana laikhidraba singi achumba wayal karamba matamda fangani tambangamdri loinana case thengnaba hotnabada mapuroiba kaina khrabi amadi macha hatpi khrabi kayana hen awaba oire maramaduna awaba si ubiduna atuba matamda achumba wayal fanghanbiu Manipur laingak nasu hiramasida mityeng changbiu haina appeal tarokli heng counter da laikhidraba singi case punna 1520 ani adubu ꯑꯩꯈꯣꯏꯅ ꯄꯥꯖꯕ ꯃꯇꯝꯗ ꯆꯍꯤ ꯑꯃꯗ ꯀꯦꯁ 5 ꯁꯨ ꯂꯧꯈꯠꯄꯤꯔꯕ ꯃꯇꯝꯗ ꯆꯍꯤ 100ꯗ ꯀꯦꯁ 50 ꯈꯛꯇꯪ ꯑꯣꯏ ꯌꯥꯝꯅꯕ 1520 ꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯦꯁ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯣꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯤꯡꯅꯕꯤ ꯂꯥꯟꯐꯝꯗ ꯏꯄꯨꯔꯕ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗꯦ ꯆꯥꯅꯅꯕꯒꯤ ꯁꯦꯠꯅꯅꯕꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯍꯤꯡꯅꯅꯕꯒꯤ ꯑꯃꯗꯤ ꯏꯆꯥ ꯏꯁꯨ ꯂꯥꯏꯔꯤꯛ ꯇꯝꯅꯅꯕꯒꯤ ꯑꯅꯥ ꯑꯌꯦꯛꯀꯤ ꯌꯥꯝ ꯑꯔꯨꯕ ꯐꯤꯕꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤ ꯂꯥꯟꯊꯦꯡꯅꯔꯤ ꯆꯃꯝꯅꯔꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯁꯁꯦ ꯁꯨꯝ ꯊꯦꯡꯊꯔꯛꯄ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯇꯪꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ CBIꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯦꯁꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯖꯁꯇꯤꯁꯁꯤꯡꯁꯦ ꯐꯪꯍꯟꯕꯤꯅ ꯍꯣꯠꯅꯕꯤꯌꯨ Ngasi temporary market sob license yaudaba amadi sob register tawdaba dukan singi mathakta drive chatakre dukan chamagi mathakta thonglon hankre Imphal Municipal Corporation's IMC amadi Imphal West ki additional SP Priya Darshani ki miteng makada city police ki officer ani yauna ngasi ki drive adu chatakibani mamangda alu gali amadi Paungna Bazar da drive chatakraba matung ahumrak suboina ngasi ki drive adu Rup Mahal Teng manung amadi temporary market ta chatakibani drive adu da sob license yaudaba amadi sob register tawdaba dukan chamagi mathakta thonglon hanki drive adu da saruk yakiba IMC ki Assistant Municipal Commissioner KSS Gyanandana phongdorapagi matung ina sob license laungnaba amadi sob register tawnabagi matam tha ama piraba matungda ngasi ki drive adu chatakibani ngasi thonglol haliba dukan sing asi license paidriba fawba dukan hangba yaroi hairi Makatana IMC na Singzamay Supermarket, Kumalampak, Uripok, Sagolban, Kwakatel na chingba mapam singdasu drive asi chataki kani hairi loinana dukan famliba singna athu matamda license pairaga dukan phamnabasu mahakna appeal tarokli दुकान सिंह से अखोई हाना ऑलरेडी पेपर दा करीदा अखोई था अमगी मतम पिजगरे था अमसी मनुंगदा अखोई लाइसेंस तौबियो रजिस्ट्रेशन तौबियो ना अदो अखोई अदुगी अदुदा यावगिबसी करिगुम्बा द तौदरगदे अखोई पाइरमदबा जिंग अखोई क्लोज डाउन आइदि थोंगलोन जगने अखोई हाइजगिबनी अदुदी मतुंगिन अखोई सुम संगन जरकपनी मोर देन 100 अखोई दुकान असी थोंगलोन जरे बाजार एरिया सिद नतना अखोई सिंगजमई सुपरमार्केट रोड साइड एत लरिबा दुकान सिंग खुमलंपाक Koiten Bazar, Uripok, Sagolban, Haiba, Mapam Pulamose, Matang Matang, Sangan Zagani, Yamna Tuna, Atubada, registration license Loktopiu, Aduga, Nyungi Makada, Yam Sumna Dukan Pambiu. Manipur Sahitya Parishad Imphal Chahi Sikoina Kala Sanskriti gi lamda thoidok hendokna kathoklaba singda pigadaba upadhi sanagi medal selgi manam so Manipuri lol Sahitya gi apunba Pothokta piba mana fangadaba miyoi singi ming ngarang parishad asigi Karyakari Samiti gi mifamna ayaba piduna lauktokre parishad asina pigadaba mana singa si lakliba Jun thagi kunga marida pangthokadaba marfuga manga suba chahi gi mifamda lanthokani hairi
India na chakotpa ngamdriba si officers singna pukchel sengna thabak tawdabadagini haina Bishnupur Assembly constituency gi MLA Gomidas konthokjamna hairi. Wafam singa si apunba nupi love anulna sinduna pangthokliba Stop Global Warming Plant the Tree haiba themda Bishnupur DC rota leiba khumanda lakliba jun kun fawa numit kunni chupna u thabagi Tabak pangthokpagi thoramda phongdokhibani MLA Govindas makatan hai paliba laingak asibu chairaduna hai go to village tauba poster thetpa 21st century gi matam asidadi chatnadre wangangduna leibagi mahutta thabak thoram sing thabakta onthoktuna miyamda utkatabani haiki in bangre uthawda asidi akuri maki daita ne responsibility ne asidi political function na tena go to village gaina is a fun at all adu de sika de khangga ga le karam khudong sa ba village ki praja sin pi ga ba nasi 21st century sto kai oi akoi basan biun sana dia asai sirdi basan bier ka masle khabar da apa ga advertise photography laga sanbunga kuji mani india ki awon ko politics se jomala ai adu 21st century adu nate prajana akoi basan kaning de prajana akoi thab ko nu lapudne ba uni se nasi india na sakto badi kana no politician nate the officers are not sincere officers mabujen se gabnu ina khunba punama akoi prithvi imagi laimai sida punna nungai laimna sahaba taragadi akoi pu thabada Handak chahi gi oina government higher secondary school singgi oiba common entrance test CET English ni taragani pan nganna pangthokibada maramoidaga lairba arapa khungang da leiba mahiroi singda chawna khudong chada mayok na hale haina All India Student Federation AISF na thadropa cherol amada khangalakli maramasina laingak na amadi education department na lamlap na leiba amadi lairba mahiroi singgi yenglaga alternative arrangement natraga supplementary exam ama sinbiu haina AISF na appeal tarkli Thawalda leiba Anandapurna School na sinduna ngasi school asida handakta haidokiba Central Board of Secondary Education and Lauba AISSC Class 12 examination da Uttarakhand region gi oina ani suba position tarkiba Panthoiba akoijam ok tuna pukning thagot kre Panthoiba akoijam PPZ Saraswati Vihar Nainital Vidya Bharati School Uttarakhanda tamduna region aduki oina ani suba position laubangam kibani Panthoiba Thawal Mela ground dagi akoijam Pan Singh amasung akoijam Ongbi Subadani Devi anigi macha nupani exam asida chada marfuga taraga taret ka dasmik mari fangduna Uttarakhand region gi oina ani suba position ta phangam kibani Manipur da leiriba private school singna mahiroi singdagi loning ba mong da fee loriba amadi masina kunai da piriba chaithengi matang da nomoi oiba khanane nabagi mifam amangasi All Assembly Road da leiba Manipur Hindi Parishad ta pangthokre Socialist Student Union of Manipur SSUM na sinduna pangthokiba mifam asida Education Ace ke Director TS Kiran Kumar tongan ba private school singi Oja Singh amadi mama pa Singh na sarkyaki Langthabal constituency gi manung chana Langthabal mantri khong makha laikai gi thong amanbi gi makha thangba nambul toren torban gi ikoi dana sem ki lambi amukhana ningkhairak miyam gi chathok chasinda apanba oire loinana ising ichau lakpa matamda torban asi kaiduna ichau mayok nagadra haina mafam asigi miyam na mi pai poknare loinana tungkoina chatnaba yaba mongda torban asi sembinaba Langthabal Sporting Club na lainga ki pukning chingselakli Manipur Sagodarba National Sports University NSU na mapung fana full-fledged university ama oidriba fawba leiba sigi mafam amattada off-campus natraga online university program na chingba amatta hangba yaroi haina National Sports University Harau 10 Protections Committee NSUHP shina cherol amada khangalakli Disaster Management Training Cum Awareness Generation Program among DC Thawal gi Counting Hall the pangthokre Manipur Government ke Disaster Management Institute Relief and Disaster Management Department na sinduna thoram adu pangthokibani Manipur ki tongan ba laikai ki club amadi loop kharaga manaraga mafam sinba thungna hausi pangthoklaga miyam da namthak tawba miyoi taret nipan na saba geng khutpu ma laire miyam da
Gari macha amadi achobagi price na mit thakalaga senfam kaya khongbatli haina lona thinkraba Maoist Communist Party Manipur Standing Committee ge coordinator Kyonghan Mangang na thadrok pacharolaman hairi loina na geng khutpu asina chathariba thawong asi khudakta toknaba amadi chayol amagi manungda miyam khangna sengdorakadabani hairi hauji ngasinомagi sanamagi pau Kungamatoi Suba FIFA World Cup ta sarok yagador ba tongan ba leiba kuntraga ni thoina makoi gi oiba sanroi singi ming lauktoktuna malem da maming leiraba football World Cup asida sarok yana ba sem sabaloikre Russia na yumbo oiduna chahiye sigi June 13 dagi July 15 fawda chathagadoriba malengi miyam na khwaidagi pamna ba masana ama oiriba football championship asigi kungamatoi Suba FIFA World Cup asi Russia na yumbo Oinanaba FIFA na English ngane taragi December ani da ayaba pikiba sina maram oiraga yumbu oriba Russia na leibak asigi football stadium taraga ni thoida group stage ki league match ni fuga ni pan round of 16 gi knockout match ni pan quarter final match mari semi final third place amadi final match yauna punna championship asida match hufuga mari sanagadori World Cup asida malengi tungan ba mapam singdagi lakpa team kutraga ni thoina group ni pan thokna khaidoktuna group stage ki league match singda akan balamba tangnargani Group A da Russia, Saudi Arabia, Egypt amadi Uruguay ga Group B dana Portugal, Spain, Morocco amasung Iran ga Group C dana France, Australia, Peru amadi Denmark ga Group D dana Argentina, Iceland, Croatia amadi Nigeria ga Group E dana Brazil, Switzerland, Costa Rica amadi Serbia ga Group F dana Germany, Mexico, Sweden amadi South Korea ga Group G dana Belgium, Panama, Tunisia amasung England ga Group H dana Poland, Senegal, Colombia amadi Japan ga lamba tangnargani June 13 da Moscow da leiba Luzhniki Stadium da dancer gymnast amadi trampolines chamanga hanbana makal makha kya gi jagoi isai ga loina na World Cup asi hogdokpagi thorom pangthoklaba matung yumbu Russia amadi Saudi Arabia anina championship asigi ahanba league match oina stadium asi makta da lamba tamnargani Sangai Trophy Veteran Football Championship ki chana patap sing asi khara semdok semjin tawbinaba amadi United Veteran Sports Association UVSA lilong chajingbo championship asida saruk yahannaba United Veteran Football Association Manipur gi mafam da appeal tarokli ngasi Major Khulda leiba Manipur Press Club ta pangthoki ba pawgi mifam da UVSA ge President TS Bishwanath na haikibata hausi mapal kangjibung da chathariba anirak suba RKFT Sangai Trophy Veteran Football Championship asida saruk yaruba association asigi player khara atopa tournament ta saruk yabana semi final sanagadaba numit ki ayukta association asi championship asida saruk yaba yaroi hairkibani hairi Veteran ki championship ni masida sanaraga akoina World Cup ka godo bunati mayam si na hogolai ba sanaroi angang singsida akoina sum inspiration am pi bani si mayam pullaga potha boy kari boy sum sanabani sida amada sanarodi amada yabu yaroi madugumba moki corrupt conduct to mathangi lakadori ba mokoi ahumlok suba sinbada madu corrupt conduct to tang semdu honing bai tare kena daba players mayam yauri koi veteran United Veteran Sports Association upsagi player khatana tana atopa association gi bai tare mokoi players sing su pena daba mayam yauri Asian Games 2018 gi nupi football masana da saruk yaruna ba India gi sanaroi senior women's national coaching camp ama June 15 dagi kuntra fauba pangthoklagani hairi All India Football Federation gi meeting makhada pangthokadaba coaching camp asida Manipur dagi nupi sanaroi 13 saruk yargani haina All Manipur Football Association na thadrok pacharma da khangalakli SDAU Tekcham na sindu na thazgi kunga tarukti Tekcham High School ground da chathrakpa first SDAU trophy gi ngasi sanakiba match ta TKWA 10 Thana UFO Tekcham Bopanzel ani sinoda Mighty Bapi Kre any suba match na taret 7 star Sapam amasung FC Kamushi ani sanaba da goal amamam chanaduna draw chatkre Ani suba Katrimayum Tekendra Zit under 13 boys football tournament DYO my pakre ngasi District Sports Association kakchungi meeting makhada association ski sanabungda sanaki ba tournament asigi mapan suba lekta SAOFC amadi JAFC anina match asigi apiba matanda panjil amamam chanaduna match asi draw chatki chathrakliba football tournament asigi ngasi sanaki ba tara suba lektana DYAFC na
UBSA FC bu yamna lakchana panchal manga sinobada maithiba pi bangaki chathariba football tournament asigi hayeng maka taba league match ani sanaragani Alamin Lilongna Thawal District T20 Cricket Tournament ki champion oi bangam kre tournament asigi ngasi sanakiba final match atuda Alamin Lilongna toss ngamduna match asigi apiba over kunda batting hana sanakiba ahanba innings atuda wicket taret turga run chama kuntraga manga lobangam ki final match asigi ani suba innings sanakiba WYC Wangkhem nasu match asigi apiba over kunda wicket tara makturaga supnagi run marfu taraga manga khak loduna match asi run nimfu da maiti banangki ngasi tournament asigi loishinbagi thauramda makok mathangta kraba sanaroi amasung team sing da mana matum sing kudol tamki The Thawal District Cricket Association has sent the Luang Sambam the Leba Luang Popper Cricket Stadium the Chatharba Cricket Tournament asida district asigi team Marina Sarokya kibani Age Group Category Chess Selection Tournament Pangthokpa Hokre Ad hoc Committee Chess Manipur na Sinduna Uripok Khoisnam Laikai da Leiba Academy of Basic Chess ki Sanglenda Ngasidagi Pangthokpa Hokiba Chess Tournament asida Nupa Macha Taraga Mari aduga Nupi Macha Mari Puna Sanaroi Taraga Nipana Sarok Yaduna Sweet Lake Mari da Athoehen Tanaba Hokre Lamdam asida leiriba pikliba angang singda chess masana si takpi tambibagi loinana malengwi thakta afaba chess sanaroi kaya puthoknabagi pandamda chess tournament asi pangthokpani under 7 under 13 amasong under 15 gi thakta leiriba angang singna strok yariba tournament asi ngasidagi hauraga June ani fauba chathagani loinana nubit sing asigi nungtil pung marida tournament asigi makha taba league match sing sanaragani और अब बुलेटिन असगी हेडलाइन समूहना मैम थमजगे इफम थोप टोलोमेटिक चाना पीयू हाइदुना इंडिया पुमदा चथरिबा बैंक स्ट्राइक की सरगमोइना मणिपुर दसु बैंक की टोंगान टोंगान बा सिनफम द थबक तौरिबा एम्प्लॉयीज सिंग न खोंगजंग चंगसिनख्रे नुपी सिंग द चथबा क्राइम थिंगनबा नुपी खक्तदा मखोइगी हक खंगनबगी महुत्ता नुपा सिंग दसु खंगनबगी मतम ओइरे हाइना सोशल वेलफेयर मिनिस्टर नेमचा किबगेना फोंगदोक्रे Manipur Pradesh Congress Committee na Sinduna Framework Agreement amadi Citizenship Amendment Bill 2016 gi mayok ta wakat mi fam pangtokre tungan ba warep taruk su lokre amasong Manipur gi sasinaba khut thokna bada laikidraba miyoi singya chumba YL chathabada CBI da thabak fazana tawbidre haina conflict video forum na pendaba phungdoro